ꯄꯨꯝꯅꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯨꯛꯂꯣꯟ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯝ ꯑꯃꯒꯤ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯒꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯡꯁꯤꯀꯨꯜ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯉꯥꯛꯇ ꯑꯣꯏꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯍꯥꯛꯀ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯌꯥꯝꯅ ꯏꯪ ꯇꯞꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯄꯥꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡꯒ ꯅꯨꯡꯁꯤꯅꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯕ ꯑꯗꯨ ꯎꯔꯒ ꯃꯍꯥꯛꯁꯨ ꯃꯄꯥꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯋꯥꯕ ꯇꯥꯔꯕ ꯀꯌꯥ ꯑꯃꯒꯤꯁꯨ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯀꯥꯎꯊꯣꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯁꯤ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤꯅ ꯌꯥꯝꯅ ꯃꯊꯤ ꯃꯒꯨꯟ ꯆꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯈꯣꯏꯗꯥꯖꯕ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯂꯩꯔꯕꯗꯤ ꯄꯣꯠ ꯑꯗꯨ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯨꯅ ꯁꯣꯛꯂꯒ ꯍꯤꯡꯍꯟꯕ ꯉꯝꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯈꯔꯒ ꯇꯧꯔꯒ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕꯥ, ꯑꯩ ꯉꯁꯤꯗꯤ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯆꯠꯂꯨꯒꯦ꯫" ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯑꯗꯣ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯨꯒꯦ ꯍꯥꯏꯕꯅꯣ?" "ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯄꯥꯕꯥ, ꯂꯩꯀꯣꯜꯗꯣ ꯁꯨꯝ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯦꯕ." "ꯐꯔꯦ ꯐꯔꯦ, ꯆꯠꯂꯨꯔꯣ꯫ ꯑꯗꯣ ꯄꯥꯕꯥ, ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯁꯦ ꯁꯅꯥꯔꯩ ꯄꯥꯝꯕꯤꯅ ꯈꯔ ꯍꯦꯟꯅ ꯊꯥꯍꯟꯒꯦ." ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ ꯍꯣꯏ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ." ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯃꯄꯥꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯂꯩꯀꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯀꯣꯜ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯂꯒ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯀꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯩꯀꯣꯜꯁꯦ ꯌꯥꯝ ꯐꯖꯔꯦ꯫ ꯑꯗꯣ ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯈꯨꯔꯥꯗꯨ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯆꯣ꯫ ꯑꯩ ꯈꯨꯔꯥꯗꯅꯦ ꯋꯥ ꯈꯔ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯦ." ꯃꯅꯥꯏ ꯑꯃꯅ, "ꯍꯣꯏ, ꯑꯩ ꯀꯧꯖꯔꯨꯒꯦ." ꯑꯁꯨꯝꯅ ꯃꯅꯥꯏ ꯑꯗꯨ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯅꯥꯏ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯩꯍꯧꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯇꯧꯔꯒ ꯑꯃꯨꯛ ꯍꯟꯅ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯂꯣꯏꯔꯛꯄ ꯁꯔꯨꯛ ꯑꯗꯨꯗ ꯁꯅꯥꯔꯩ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯅ ꯀꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯗꯨ ꯎꯕꯗ ꯁꯅꯥꯔꯩ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯔꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯄꯥꯝꯕꯤ ꯃꯆꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ ꯁꯅꯥꯔꯩ, ꯅꯪ ꯍꯧꯖꯤꯛꯇꯤ ꯋꯥꯔꯅꯨ꯫ ꯑꯩꯅ ꯅꯪꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯍꯜꯂꯗꯕꯅꯤ." ꯊꯣꯏꯕꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯄꯥꯝꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯑꯗꯨ ꯃꯍꯥꯛꯅ ꯑꯗꯨꯝ ꯇꯧꯔꯛꯄꯗꯒꯤ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯐꯖꯔꯛꯂꯝꯃꯤ꯫ ꯄꯥꯝꯕꯤ ꯃꯆꯥ ꯑꯗꯨꯗ ꯁꯅꯥꯔꯩ ꯀꯌా ꯑꯃꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯅ ꯁꯥꯠꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛ ꯁꯥꯠꯂꯛꯂꯤꯕ ꯁꯅꯥꯔꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯍꯦꯛꯂꯒ ꯅꯥꯆꯣꯝ ꯑꯣꯏꯅ ꯊꯦꯠꯆꯤꯜꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯔꯩ ꯑꯗꯨꯅ ꯅꯥꯆꯣꯝ ꯑꯣꯏꯅ ꯊꯦꯠꯆꯟꯈꯤꯕꯗꯒꯤꯗꯤ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ, ꯑꯩꯁꯦ ꯐꯖꯕ ꯌꯦꯡꯉꯨꯇꯨ." ꯊꯣꯏꯕꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯇꯣꯝꯇ ꯅꯣꯛꯆꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯑꯗꯨꯁꯨ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯕꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯖꯔꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯁꯅꯥꯔꯩ ꯄꯥꯝꯕꯤ ꯑꯗꯨꯒ ꯇꯧꯔꯒ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯌꯦꯡꯂꯤꯕ ꯑꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗꯦ, ꯌꯥꯝꯅ ꯇꯝꯊꯤꯕꯤ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ, "ꯑꯩꯅ ꯃꯍꯤ ꯀꯥꯝꯖꯜꯂꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯕꯤ ꯑꯁꯦ
ꯀꯃꯥꯏꯅ ꯍꯥꯠꯇꯣꯏꯅꯣ ꯃꯤꯑꯩꯕꯣ? ꯑꯩꯅ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯁꯨ ꯃꯥꯒꯤ ꯃꯁꯥ ꯑꯁꯤꯗꯗꯤꯅꯦ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦꯕ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯋꯥꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ? ꯐꯔꯦ, ꯉꯁꯤꯒꯤꯗꯤꯅꯦ ꯅꯪꯅ ꯉꯝꯖꯍꯧꯔꯣ, ꯆꯠꯂꯒꯦ꯫ ꯃꯊꯪꯗꯤꯅꯦ ꯑꯩꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯑꯗꯨꯝ ꯁꯅꯥꯔꯩ ꯑꯗꯨꯒ ꯇꯧꯔꯒ ꯂꯩꯔꯤ꯫ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯁꯣꯝꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯅꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯃꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯦꯡꯉꯨꯅꯦꯍꯦ ꯅꯣꯏꯕꯣ, ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯁꯅꯥꯔꯩ ꯃꯆꯥ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯋꯥꯏ ꯍꯥꯞꯄꯤꯗꯨꯅ ꯍꯤꯡꯒꯠꯍꯟꯈ꯭ꯔꯦ꯫ ꯑꯃꯅꯁꯨ ꯑꯃꯨꯛ, ꯍꯣꯏꯅꯦꯍꯦ, ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯋꯥꯅꯤ ꯁꯅꯥꯔꯩ ꯑꯁꯤꯗꯤ꯫ ꯁꯅꯥꯔꯩ ꯀꯌꯥ ꯑꯃꯁꯨ ꯈꯨꯗꯛ ꯑꯁꯤꯗ ꯂꯣꯏꯅ ꯁꯥꯠꯂꯛꯑꯦꯅꯦꯍꯦ꯫ ꯑꯃꯅꯁꯨ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯩꯗꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯩꯀꯣꯜ ꯑꯗꯨ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨ ꯃꯅꯥꯏ ꯑꯗꯨꯒ ꯇꯧꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯅꯨꯄꯥꯗꯨ ꯂꯥꯛꯄ ꯎꯕꯗꯒꯤ ꯁꯅꯥꯔꯩ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯒ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯨꯔꯥ, ꯂꯩꯀꯣꯜꯁꯦ ꯌꯥꯝ ꯐꯖꯔꯝꯃꯤ, ꯑꯗꯣ ꯂꯩꯀꯣꯜꯁꯤꯒꯤ ꯆꯪꯐꯝꯁꯦ ꯑꯁꯤꯗ ꯁꯅꯥꯔꯩ ꯈꯔ ꯊꯥꯁꯤ, ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗꯁꯨꯅꯦ ꯁꯅꯥꯔꯩꯅꯆꯤꯡꯕ ꯂꯩ ꯃꯈꯜ ꯈꯔ ꯊꯥꯁꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯣꯏ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ, ꯑꯗꯨꯗꯤ ꯈꯨꯔꯥ, ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤꯀꯣ, ꯑꯩꯁꯨ ꯌꯥꯎꯒꯦꯕ ꯂꯩ ꯊꯥꯕꯗꯣ꯫ ꯅꯨꯄꯥꯗꯨ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯏꯕꯦꯝꯃꯅ ꯀꯔꯝꯅ? ꯈꯨꯔꯥꯅꯅꯦ ꯂꯣꯏꯅ ꯊꯥꯒꯦ, ꯏꯕꯦꯝꯃꯗꯤꯅꯦ ꯐꯖꯅ ꯐꯝꯂꯒ ꯌꯦꯡꯕꯤꯌꯨ꯫ ꯈꯨꯔꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯑꯩ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯇꯣꯏꯅꯦ, ꯑꯗꯨꯒꯅꯦ ꯂꯩꯁꯤꯡꯁꯤ ꯊꯥꯗꯣꯏꯅꯤꯀꯣ꯫ ꯈꯨꯔꯥꯅꯅꯦ ꯂꯩ ꯃꯈꯜ ꯈꯔꯒꯤ ꯆꯥꯔꯥ ꯈꯔꯅꯦ ꯂꯧꯕꯤꯔꯝꯃꯣ, ꯍꯌꯦꯡ ꯉꯟꯅ ꯀꯣ ꯈꯨꯔꯥ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯅꯨꯄꯥꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯇꯧꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯑꯌꯨꯛ ꯉꯟꯅ ꯃꯥꯒꯤ ꯃꯅꯥꯏ ꯈꯔꯒ ꯇꯧꯔꯒ ꯂꯩꯀꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯊꯣꯏꯕꯤꯗ ꯂꯩꯀꯣꯜ ꯁꯦꯟꯅꯅꯕ ꯅꯨꯄꯥꯗꯨꯅ ꯂꯩꯁꯤꯡ ꯑꯗꯨ ꯊꯥꯕꯗ ꯌꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯊꯣꯏꯕꯤꯅ ꯉꯝꯗꯨꯅ ꯃꯍꯥꯛꯁꯨ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯊꯥꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯣꯏꯕꯤꯅ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯒ ꯇꯧꯔꯒ ꯊꯥꯔꯤꯉꯩꯗ ꯇꯨꯡꯗꯒꯤ ꯌꯥꯝꯅ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯨꯔꯥ, ꯂꯩ ꯆꯥꯔꯥꯁꯤꯡꯁꯤꯕꯨ ꯀꯥꯏꯗ ꯊꯝꯖꯧ ꯍꯥꯏꯕꯅꯣ? ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯅꯨꯄꯥ, ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯑꯗꯨꯃꯛ ꯅꯨꯄꯥꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯃꯛ ꯊꯣꯏꯕꯤꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯅꯨꯄꯥꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯈꯜꯂꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯅꯍꯥ ꯑꯁꯤꯕꯣ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯎꯔꯒ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯅꯤꯡꯂꯤꯕ? ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯀꯩꯒꯤꯅꯣ ꯁꯤꯗ ꯑꯩꯒꯤ ꯃꯤꯍꯨꯜꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯆꯣꯡꯂꯤꯕꯁꯤꯅ? ꯑꯃꯨꯛꯇꯁꯨ ꯑꯩ ꯑꯁꯨꯝꯅ ꯇꯧꯔꯛꯇ꯭ꯔꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯝꯃꯤ꯫ ꯀꯩꯅꯣ, ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯎꯕꯗ ꯑꯃꯨꯛꯇ ꯏꯁꯥꯗ ꯐꯥꯎꯗ꯭ꯔꯤꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯛꯂꯤꯕꯁꯤꯕꯣ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯒꯦꯅ ꯍꯦꯛꯇ ꯉꯝꯗ꯭ꯔꯤꯕ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯍꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨꯒꯤꯅꯤ꯫ ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯑꯕ꯭ꯔꯣ? ꯍꯣꯏ ꯈꯨꯔꯥ, ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯀꯥꯏꯗꯦ ꯀꯥꯏꯗꯦ, ꯁꯤꯗꯅꯦ ꯍꯦꯛꯇ ꯊꯝꯃꯨ, ꯑꯗꯨꯒꯅꯦ ꯅꯪꯁꯨ ꯌꯥꯎꯁꯤꯜꯂꯛꯎ꯫ ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯗꯨ ꯋꯥꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫
Ibema, ibungo sige maming nane, pari kaubani. Ngarang aina, layjar khara purak naba mangonda haikibani. Thoibi tablapna, hoi. Laiko sinaba nupa domu, pari da onsi laklaga asum na haideklami. Ibungo, mana ikhogi laba asigi Rajkumari thoibini. Pari sitapna, hoi khura, khangjaye. Laiko sinaba nupa domu, asum na makha taraklami. Pare, lao lao. Thengre matamse. Asumna thoibi pari amadi laiko sinaba nupa makhoi ahum puna laising adu thaminarami. Numit asidagi hauna thoibi amadi pari makhoi ani asum tona laiko laduda laktuna puna laiko ladu sengaminaba amadi makhoi ani su asum toina numit khudingi palakpadagi amana amagi thamoi masa khangnarakpadagi nungsiba henganaраklami. Ngasisu thoibi pari ka tawraga laiko ladubu koina chatuna yengli. Thoibi asum chatna pari da kauraklami. Pariya. Pari su thoibi da yenglaga tabna sunda khomlaklami. Hao, koi haige. Laiko se hanadagi hena yamna phazara. Phazare. Hojikti yam phazare. Makhoi ani asu wari sanaramlaga thoibi ge wakalda asumna paribu mamit aniduna yamna nusidi yenglaga khalaklami. Pari, ai matau karamna nangi nafamda nuseba waise. Karamna phongdokani. Pari su thoibi ge chap manana. Thoibi, ai bu karamna aina nangbu nusi haibase haigani. Aina laraba pakhang aigini haibada kanasu leitaba. Aduga nangna leiba asigi ningthaugi machanapi. Leiba asigi Rajkumari thoibi. Asumna matamda kanasu ngaibidabana thoibi amadi pari nongma nongmagi asum nungsinaraklami. Tha kharagi matungni thoibi laikol adudagi chatlagi haiduna tholaklami. Aduga pari dasu asumna hairaklami. Pariya, adudi amu chalukiyeko nangsune phajana yumyongnaba haluko. Pari su tapna, hoi nangsuko. Asumna thoibi pari da chatlagi hairamlaga laikol adudagi thoraklami. Pari thoibina chatkriba aduda adumak yengduna phamaduda leplaga ehorami. Thoibi mahakna sum lakpada lambida yamna ahal oirabi nupi amana hogatpa ngamdaduna yamna wana leirami. Thoibi madu ubada maga lakwinariba manai sing aduda asumna haireklami. Amtangaiko. Asida ahal oiraba nupi ase mahagi manakta hanan chase. Manai sing adusu. Hoi. Asumna thoibi amadi manai sing adu tawraga nupi adugi manak tamna changsilaklami. Ahal nupi adusu thoibi ubada asumna kauraklami. Isu nupi. Nangbune ibogi matengse amukta pangbiramu. Thoibi ahal adu bhagatpiraga mahaksu asumna haireklami. Ibo, hoi, ai pange. Aiga puna chalasise. Hoi. Ibo pune. Isu nangna yaragadine. Ibo kiyum phawbada amukta thinbiramuba. Hoi ibo yaniye. Asumna thoibi maga lakminakiba manai sing adu tawraga ahal oirabi nupi aduna haibagi matungina nupi adugi mayum tamna thelaklami. Makhoi sing aduna nupi adugi mayum yoroklaba kanda nupi aduna thoibida yamna munna yeglaga asumna haireklami. Isu nupiya nangbu aboki yumsidane ngakda changlaga phamkisinihe. Thoibi hanupi adugi wadada kaisu khandana asumna khumlaklami. Hoyaye. Thoibi wasi hairaga manai sing aduda amuk asumna haireklami. Adudine nakhoi susida ebu ngai biramuko. Manai sing adusu punna. Hoi. Asumna thoibi nupi aduga tawraga nupi dagi mayum tamna changlakle. Makhoi anina yum adugi manung changlakpada nupi aduna thoibida yamna munna yenglaga asumna haireklami. Isu nupiya. Nangbu ibokti kaawine ngasaidagi. Nangbu kanano? Kanagi majano ne? Nangbu ini yengbadadi achamba miyoi di mandine he. Thoibi tapna. Ibo
ꯑꯩꯅꯦ ꯂꯩꯕꯥꯛꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯖꯩꯌꯦ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯉꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯕꯤꯅꯤ ꯍꯥꯏꯕ? ꯍꯣꯏ ꯃꯥꯅꯦ ꯑꯕꯣꯛ꯫ ꯏꯍꯦ ꯏꯕꯣꯛꯅ ꯏꯁꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯉꯁꯤꯅꯦ ꯏꯕꯣꯛ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯒꯦꯀꯣ꯫ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯕꯣꯛꯅ ꯄꯤꯔꯤꯕ ꯑꯁꯤꯕꯨꯅꯦ ꯅꯪꯅ ꯄꯥꯝꯒꯗ꯭ꯔꯣ? ꯄꯤꯌꯨ ꯑꯕꯣꯛ, ꯑꯩ ꯄꯥꯝꯃꯦ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛ ꯊꯣꯏꯕꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤꯅꯦ ꯏꯁꯨ ꯅꯨꯄꯤ ꯅꯪ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯕꯣꯛꯅꯦ ꯃꯅꯨꯡꯗꯒꯤꯅꯦ ꯄꯣꯠ ꯑꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯈꯤꯒꯦ꯫ ꯅꯨꯄꯤ ꯑꯗꯨ ꯋꯥꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯄꯤꯛꯇꯛ ꯇꯧꯕ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯐꯖꯕ ꯈꯨꯖꯥꯏ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯣꯛꯀꯤ ꯈꯨꯖꯥꯏ ꯑꯁꯦ ꯉꯁꯤꯗꯒꯤꯅꯦ ꯑꯕꯣꯛꯅ ꯅꯉꯣꯟꯗ ꯄꯤꯔꯕꯅꯤ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯁꯨ ꯅꯨꯄꯤ ꯏꯕꯣꯛꯅ ꯄꯤꯔꯤꯕ ꯈꯨꯖꯥꯏ ꯑꯁꯤ ꯑꯆꯝꯕ ꯈꯨꯖꯥꯏ ꯅꯠꯇꯦꯀꯣ꯫ ꯅꯪꯅꯅꯦ ꯅꯪꯒꯤ ꯅꯁꯥꯗ ꯆꯦꯜꯂꯤꯕ ꯏꯗꯣ ꯃꯔꯤꯛ ꯑꯃ ꯍꯦꯛ ꯈꯨꯖꯥꯏ ꯑꯁꯤꯗꯅꯦ ꯇꯥꯍꯟꯈꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯤꯕ ꯅꯇꯤꯛ ꯅꯒꯨꯟꯁꯤꯡ ꯑꯗꯣ ꯑꯃꯨꯛꯀꯅꯦ ꯍꯥꯞꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯕꯣꯛ? ꯅꯁꯨꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯣ꯫ ꯑꯕꯣꯛ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯅꯪꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃꯕꯨꯅꯦ ꯂꯩꯔꯕꯗꯤ ꯅꯪꯅ ꯄꯣꯠ ꯑꯗꯣ ꯅꯈꯨꯠꯅ ꯁꯣꯛꯂꯒ ꯍꯤꯡꯍꯟꯕ ꯉꯝꯂꯤꯕꯗꯣ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯪꯅꯅꯦ ꯍꯤꯡꯍꯜꯂꯤꯕ ꯄꯣꯠ ꯑꯗꯣ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤꯅꯦꯍꯦ꯫ ꯑꯗꯨꯒꯅꯦ ꯃꯗꯨꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯆꯥꯎꯅ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯥꯒꯤ ꯃꯁꯥꯗ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯈꯨꯠ ꯑꯗꯨꯕꯨ ꯂꯦꯟꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯗ ꯇꯥꯔꯛꯄ ꯏ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯖꯥꯏ ꯑꯗꯨꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗꯗꯤ ꯂꯩꯕꯥꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨ ꯌꯥꯝꯅ ꯐꯖꯕ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯁꯦꯡꯂꯕ ꯂꯨꯔꯕ ꯊꯛꯄ ꯌꯥꯕ ꯏꯁꯤꯡ ꯑꯣꯏꯅ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯗꯨꯁꯤꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯈꯨꯖꯥꯏ ꯑꯗꯨ ꯌꯦꯡꯂꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯈꯨꯖꯥꯏ ꯑꯁꯤ ꯁꯅꯥꯒꯤ ꯑꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯇꯥꯈꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯁꯦꯡꯂꯕ ꯂꯨꯔꯕ ꯊꯛꯄ ꯌꯥꯕ ꯏꯁꯤꯡ ꯑꯣꯏꯅ ꯑꯣꯟꯈ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯁꯨ ꯅꯨꯄꯤ ꯏꯁꯤꯡ ꯑꯁꯤ ꯊꯛꯆꯤꯜꯂꯨ ꯑꯗꯨꯒꯅꯦ ꯈꯨꯖꯥꯏ ꯑꯁꯤꯅ ꯅꯪꯅ ꯆꯦꯛꯁꯤꯟꯅꯅꯦ ꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯨꯀꯣ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯛꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯇꯧꯔꯒ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨ ꯄꯨꯔꯒ ꯀꯣꯅꯨꯡ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯀꯤꯕ ꯃꯑꯣꯡ ꯑꯃꯗ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯤꯕ ꯎ ꯋꯥꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯕ ꯃꯝꯂꯕ ꯃꯉꯥꯜ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ ꯃꯜꯂꯕ ꯌꯨꯝꯖꯥꯎ ꯑꯃ ꯑꯣꯏꯅ ꯑꯣꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯝꯊꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯏꯅ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯣꯡꯃ ꯊꯣꯏꯕꯤꯅ ꯂꯩꯀꯣꯜꯗ ꯁꯅꯥꯔꯩ ꯄꯥꯝꯕꯤ ꯃꯆꯥ ꯑꯗꯨꯒ ꯇꯧꯔꯒ ꯂꯩꯔꯤꯉꯩꯗ ꯊꯣꯏꯕꯤꯕꯨ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯨꯏꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯂꯛꯂꯤꯕ ꯄꯣꯠꯁꯛ ꯑꯁꯦ ꯊꯨꯡꯂꯅꯤꯕꯨ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯕꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯁꯥꯅ ꯃꯁꯥ ꯃꯇꯣꯝꯇ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯄꯥꯔꯤꯒꯩ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯄꯤꯛ ꯑꯄꯤꯛꯄ ꯈꯨꯜ ꯀꯌꯥꯗ ꯆꯠꯂꯒ ꯈꯨꯟꯖꯥ ꯀꯌꯥ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯁꯨ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯜꯂꯝꯃꯤ꯫
ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯊꯣꯏꯕꯤ ꯑꯃꯗꯤ ꯄꯥꯔꯤꯒꯤ ꯃꯔꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯊꯣꯏꯕꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯆꯧꯕ ꯀꯩꯊꯦꯜ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯅꯥꯏ ꯈꯔꯒ ꯇꯧꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯀꯩꯊꯦꯜ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯄꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯑꯁꯤꯕ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯗꯨ ꯀꯣꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯊꯣꯏꯕꯤꯅ ꯎꯔꯦ꯫ ꯊꯣꯏꯕꯤ ꯃꯗꯨ ꯎꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯁꯣꯛꯂꯒ ꯊꯋꯥꯏ ꯍꯥꯞꯄꯤꯗꯨꯅ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯨꯠ ꯑꯗꯨꯅ ꯍꯦꯛ ꯁꯣꯛꯂꯨꯕ ꯃꯇꯝꯗ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯎꯕꯒꯨꯝꯅ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯍꯨꯏꯅꯥꯎ ꯃꯆꯥꯗꯨꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯊꯣꯏꯕꯤ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯩꯅꯣ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯇꯧꯈꯤꯗ꯭ꯔꯤ? ꯀꯃꯥꯏꯅꯅꯣ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯁꯣꯛꯄꯗ ꯍꯨꯏꯅꯥꯎ ꯑꯁꯤꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯤꯕ? ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯋꯥꯈꯜ ꯈꯟꯅ ꯂꯩꯔꯤꯉꯩꯗ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯍꯨꯏꯅꯥꯎ ꯑꯗꯨꯒꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯎꯠꯁꯤꯡ ꯑꯗꯨ ꯐꯖꯅ ꯈꯣꯝꯒꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯥꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕ? ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯃꯨꯕꯤꯅ ꯃꯩ ꯆꯥꯛꯈ꯭ꯔꯒ ꯅꯪꯅ ꯀꯞꯂꯤꯕꯅ ꯀꯔꯤꯒꯤ? ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯁꯤꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯀꯞꯄꯔ ꯇꯣꯛꯂꯣ, ꯅꯁꯥꯗꯣ ꯁꯣꯛꯂꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯑꯃꯨꯕꯤ ꯑꯁꯤꯒꯤ ꯎꯠꯁꯤꯡ ꯑꯁꯦ ꯄꯨꯗꯨꯅ ꯆꯠꯂꯒꯦ꯫ ꯏꯕꯦꯝꯃ, ꯅꯪꯁꯨ ꯍꯜꯂꯣ꯫ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯂꯒ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗꯤ ꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏꯕꯤꯅ ꯊꯋꯥꯏ ꯍꯥꯞꯄꯤꯗꯨꯅ ꯍꯤꯡꯍꯟꯒꯦ ꯈꯟꯗꯨꯅ ꯁꯣꯛꯂꯨꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯏꯕꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯀꯣꯅꯨꯡꯒꯤ ꯑꯍꯩ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯂꯥꯌꯦꯡꯍꯜꯂꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤ ꯃꯆꯥ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯊꯣꯏꯕꯤꯕꯨ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯏꯕꯤꯕꯨ ꯄꯤꯀꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯕꯨ ꯌꯦꯡꯂꯒ ꯂꯣꯟꯅ ꯂꯣꯟꯅꯁꯨ ꯀꯞꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯆꯥꯒꯤ ꯈꯪꯍꯧꯗꯅ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯈꯤꯗ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯊꯣꯏꯕꯤꯒꯤ ꯈꯟꯕꯗ ꯑꯉꯥꯎꯕꯒꯨꯝꯅ ꯑꯣꯏꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯂꯒ ꯃꯕꯥꯕꯨ ꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ, ꯏꯃꯥ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯃꯆꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯔꯤ ꯍꯥꯏꯒꯦ? ꯊꯣꯏꯕꯤ ꯇꯞꯂꯞꯅ, ꯏꯃꯥ, ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯦ, ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯏꯃꯥ꯫ ꯍꯣꯏ 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 ꯏꯃꯥ ꯄꯤꯊꯛꯀꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯇꯧꯔꯒ ꯏꯁꯤꯡ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ, ꯅꯪ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ? ꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯃꯥ ꯋꯥꯗꯤꯌꯦ, ꯀꯩꯗꯧꯕꯒꯤ ꯏꯃꯥ ꯋꯥꯗꯣꯏꯅꯣ? ꯏꯃꯥ, ꯅꯪ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯑꯩꯗꯤ ꯃꯇꯝ ꯀꯨꯏꯅ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯊꯣꯏꯕꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯀꯞꯂꯝꯃꯤ꯫ ꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯃꯍꯥꯛꯁꯨ ꯈꯪꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯁꯤꯟꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯣꯏꯕꯤ, ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯏꯃꯥꯗ ꯍꯥꯏꯒꯅꯨꯀꯣ꯫ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏ, ꯏꯆꯥꯅꯦ ꯅꯥꯕ ꯐꯔꯅꯤꯁꯦ꯫ ꯅꯪꯒꯤ ꯄꯥꯕꯅꯅꯦ ꯂꯩꯕꯥꯛꯀꯤ ꯑꯍꯩ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯅꯪꯕꯨ ꯂꯥꯌꯦꯡꯂꯤꯕꯁꯤꯗꯤ ꯏꯆꯥ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯃꯇꯨꯡꯗꯅꯦ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯗ ꯍꯥꯏꯒꯅꯨꯀꯣ꯫ ꯊꯣꯏꯕꯤ ꯑꯃꯨꯛ ꯇꯞꯂꯞꯅ, ꯏꯃꯥ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫
ꯄꯥꯔꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯄꯥꯔꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ, ꯏꯆꯥꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ? ꯄꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯥꯗ ꯌꯦꯡꯅ ꯂꯩꯔꯝꯕꯗꯒꯤ ꯌꯦꯡꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯅꯥ? ꯀꯔꯝꯅ ꯑꯩꯒꯤ ꯃꯤꯡꯗꯤ ꯄꯥꯔꯤ ꯀꯧꯏ ꯈꯪꯂꯤꯕ? ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯥꯔꯤ, ꯅꯪꯒꯤ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯕ ꯑꯗꯣ ꯐꯅꯕꯅꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯄꯥꯔꯤ ꯇꯍꯥ ꯇꯍꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤ ꯋꯥ? ꯔꯥꯖꯀꯨꯃꯥꯔꯤ, ꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯈꯨꯖꯥꯏ ꯑꯗꯣ ꯅꯪꯅ ꯄꯨꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯕꯨ ꯅꯪꯅ ꯂꯥꯜꯂꯒ ꯆꯠꯄ ꯇꯥꯏ꯫ ꯑꯗꯨꯒ ꯆꯤꯡ ꯑꯁꯤ ꯂꯥꯜꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯎꯃꯪ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯒꯤ ꯎꯃꯪ ꯑꯗꯣ ꯑꯃꯨꯛ ꯂꯥꯜꯂꯕ ꯃꯇꯨꯡꯗ ꯄꯤꯛꯇꯛ ꯇꯧꯕ ꯄꯥꯠ ꯃꯆꯥ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯁꯨꯞꯅꯇꯒꯤ ꯆꯥꯎꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝꯖꯥꯎ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏ꯫ ꯅꯪꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯀꯥ ꯑꯃꯗ ꯁꯖꯤ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯖꯤ ꯑꯗꯨꯗ ꯅꯪꯅ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨ ꯄꯤꯌꯨ꯫ ꯑꯗꯨꯒ ꯁꯖꯤ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯕꯨ ꯅꯪ ꯅꯤꯔꯛꯎ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯕꯨ ꯅꯪꯅ ꯀꯟꯕ ꯉꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯋꯥꯁꯤꯡ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯄꯥꯔꯤ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯇꯧꯔꯒ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯒ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯆꯤꯡ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯆꯤꯡ ꯑꯗꯨ ꯀꯥꯔꯛꯄꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯨꯡ ꯀꯌꯥ ꯃꯁꯤꯡ ꯈꯪꯗꯅ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯆꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯎꯃꯪ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯎꯃꯪ ꯑꯗꯨ ꯆꯪꯂꯛꯄ ꯃꯇꯝꯗ ꯎꯃꯪ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥ ꯀꯩꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯑꯀꯤꯕ ꯂꯩꯇꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯄꯥꯠ ꯑꯗꯨ ꯑꯃꯨꯛ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯄꯥꯠ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡꯒꯤ ꯏꯔꯩ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯊꯣꯏꯕꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯀꯜꯂꯕ ꯏꯁꯤꯡꯒꯤ ꯏꯔꯩ ꯑꯗꯨꯁꯨ ꯏꯔꯣꯏꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯜꯂꯒ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯇꯝꯅ ꯌꯧꯔꯛꯂꯦ꯫ ꯌꯨꯝꯖꯥꯎ ꯑꯗꯨ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯍꯥꯛ ꯌꯨꯝꯖꯥꯎ ꯑꯗꯨ ꯑꯁꯨꯝ ꯆꯪꯂꯕ ꯃꯇꯨꯡꯗ ꯁꯖꯤ ꯑꯗꯨꯅ ꯂꯩꯕ ꯀꯥ ꯑꯗꯨ ꯑꯃꯨꯛ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯁꯖꯤ ꯑꯗꯨ ꯐꯪꯂꯦ꯫ ꯃꯍꯥꯛ ꯁꯖꯤ ꯑꯗꯨ ꯐꯪꯕ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯖꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥ ꯁꯖꯤ, ꯈꯨꯖꯥꯏ ꯑꯁꯤ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯊꯣꯏꯕꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯁꯖꯤ ꯑꯗꯨ ꯄꯥꯔꯤꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯁꯣꯛꯂꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯖꯤ ꯑꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯈꯤꯕꯒ ꯊꯣꯏꯕꯤꯅ ꯃꯇꯧ ꯀꯔꯝꯅ ꯈꯨꯖꯥꯏ ꯑꯗꯨ ꯐꯪꯂꯛꯄꯅꯣ ꯑꯗꯨꯒ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯍꯥꯏꯕ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯃꯤꯠꯇ ꯂꯣꯏꯅ ꯎꯔꯛꯂꯦ꯫ ꯁꯖꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯗ ꯊꯣꯏꯕꯤꯅ ꯃꯇꯧ ꯀꯔꯝꯅ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨ ꯐꯪꯕꯅꯣ ꯑꯗꯨꯒ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯦ, ꯑꯩꯅ ꯄꯤꯔꯤꯕ ꯃꯆꯨ ꯑꯍꯨꯝꯒꯤ ꯀꯣꯝꯂꯥꯁꯦ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯅꯪꯒꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯤꯖꯔꯨꯆꯣ꯫ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯡ ꯑꯁꯤꯅ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯁꯤ ꯊꯣꯝꯂꯒ ꯊꯨꯒꯥꯏꯌꯨ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯖꯤ ꯑꯗꯨꯅ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯌꯥꯝꯅ ꯐꯖꯔꯕ ꯃꯆꯨ ꯑꯍꯨꯝꯒꯤ ꯀꯣꯝꯂꯥ ꯑꯃꯗꯤ ꯅꯨꯡ ꯑꯗꯨ ꯄꯤꯔꯛꯂꯦ꯫ ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯃꯥꯡꯗ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯁꯨ ꯊꯝꯂꯛꯂꯦ꯫ ꯄꯥꯔꯤ ꯀꯣꯝꯂꯥ ꯑꯃꯗꯤ ꯅꯨꯡ ꯑꯅꯤꯗꯨ ꯂꯧꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡꯗ ꯊꯝꯂꯛꯂꯤꯕ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨ ꯅꯨꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯊꯣꯝꯂꯒ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗꯗꯤ ꯑꯁꯣꯝꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯃꯇꯣꯝꯇ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ
ꯁꯖꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯀꯣꯝꯂꯥ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯗ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯖꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯀꯣꯝꯂꯥ ꯑꯗꯨꯁꯨ ꯃꯈꯣꯏ ꯄꯨꯟꯅ ꯇꯧꯔꯒ ꯊꯣꯏꯕꯤꯗ ꯄꯤꯖꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯀꯣꯝꯂꯥ ꯑꯗꯨ ꯍꯦꯛ ꯆꯥꯈꯤꯕꯒ ꯈꯨꯗꯛ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝꯅ ꯃꯁꯥ ꯑꯗꯨ ꯐꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧ, ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯄꯥꯔꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯧꯔꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃ ꯁꯥꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯄꯨꯡꯕꯗ ꯑꯋꯥ ꯑꯅꯥ ꯀꯌꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫